हजिकी कई तारेको ngसाइगी नागा इचिल नाउसिंगना हाइबसे मसिगी पोचिदा कयनी अखोई मोइना हाइनिंगिजे अखोइदा फुरकनु अखोई मी यावकनु नोइ खननिंग खनजौ हाइबो अरमगदी लाबो याम थीबनेको कईनो हाइदि अखोइगी अदुबो अखोइना अदुमाइना अदोना कंददी येंगदबिदा हाइतारेको अखोइगी लानजे अखोइना तौनरिबा साउनरिबसे था मापन लांचलबा हाइतारेने था मापन लांचलकबसिदा खामनबो मोंगसे उरक्तबसिदा अखोइना खामनो मोंगजादि आर्मी ने कई ना तौना मैम तौरे इंटेलिजेंस की तौरे आईबी तौरे मैम तौरे को तौजे अखोइ सुलेप लेप तबसिदा नोइस माइ हम तौग लई तादि लेबाक सिदा वाबसे अखोइ सु यावरिबनिना याम पॉजिटिव एंगल दा हाइतारे को अखोइ सु यावरिबनिना नोइना अमाइन तौगदी मथंग दा तौक तागदी अखोइ मीसिंगसे इम्फाल मुंग लेबा असोय बिशेमपुर दा लेबा काय काय लेबा सिंगसे पेरीफेरी लेबा इचिनाव सिंगसे लोय वातोरे अदुना अखोइ सिनाप्ती रोम दो खुल रोम दा पुलप लेगिमने ना फबी पीएम लाक्तरे लेमिना सि यादरे तोन तोन लेमिना फरे हाइबगी मोंग अमा मानबमसु यावरिबको अदु ओइरगदी अनि फुरुप अनि दा प्रेशर तौबदा यामना फबा अफबा रोम दा प्रेशर तौकने लवदी अमोम दा याम फजाने अदुगा अमुक अमोम दा मु येंग तागदी ngसाइगी लान मनुंग दा तौगिबा थबकने तौरि मैम से को लान मनुंग दा तौगिबा थबकनी अखोइगी ऑर्गेनाइजेशन चौ चौगा पुनना समायबदा कस्टमरी लो दा यानगी क्या लेरे मखा ताना चतरक्तबसु लई अदुबु ngसाइगी थमनिंगी पोति कइनो हाय गांदा असिदा पॉइंट अनि हुम यावरिये अखोइगी समायबदा मोलेस्ट तौबगा हाइजेको से मोमोकोगी मतंग दा निंगसंग सेबको मदुगी मी दु फाना होनबदा नुमि क्यानी इरांग तौकीगेबा कम्युनिटी दुना पुथोपि रखिब्राबा वारिबोको अदुमा येंगो अदुदगी मी हापे मतंग से मु येंगसि थिंगाम किशन की मी हापसि होजिक पाव अदुम लेरिबनिको पोचे सि येंगसेबको आइना हाइनिंगिसे ngसाइगी आइना कनो तौबो वानते नागा इसिन नाउ द ब्लेम तौबो वानतेबको अखोइना वाजे हाइ मतमदा नाकन नि से बैलेंस तौगा हाइबम चंगीबा एक्सटोर्शन की मतंग नि येंगसेबा होजिक लंबीदा गाई लाइसिंग से ngसाइगी अखोइना मोइना होजिक पल्लैदो अखोइगी कनोगे नागागी गाड़ी द थलगा पैसा लवे अदु तौय अदा तौइगा तौरिसेको येंगसेबा हदिगी पैसा खोमै मतंग सोमको येंगसेबा कईबा एमएनए मणिपुर नागा कनो माइबनिने फ्रंट अम लेबनिने अदुदो मंत्रिपुखी स्वाइदा डिमांड लेटर लाक्तबा मी यावरा हंगोने अता मैतै की डिमांड लेटर मैतै की आर्म ग्रुप की डिमांड लेटर नतबा करीबा तमोगिरान होजिकी मणिपुर नागा कनो लेबनिने एमएनआरएफ फाइबा अदुगी डिमांड लेटर से मंत्रिपुखी स्वाइदा लाक्तबा अमदा हंगोबा हेक्ता कयानि मित अमंब कनो पुंजलगा अखोइदि स्वाय यावदमने अखोइदि संगोम नौना सेंगमने हाबदि यारोयबा अदु हाइबै महता ngसाइगी हाइजेनिंगसेको अदु हाइबै महता ngasi mak अखोइना अखोइगी ngसाइगी लान मनुंगसिदा अखोइजु फत्तबा याम लेबा अखोइ लान मनुंगसिदा चलगा अखोइना तौनरुदो पोतो तौरगा तुमिना हलादि पाएबा अखोइजे डेमोन्स्ट्रेट तौबगी मिंगोंद काय होबगी मा यावरेबा अखोइजेको तु अखोइदि ngame tu noi dosi change अखोइसि तौरे तु काइन उठपे अदु उठनाबदगी उठनाबदुना ngसाइगी अतोपा अखोइगा नुवाइ नद्रिबा फुरुप से अखोइगा तौनरिबा पोचि सि कांबु नार्को टेररिस्ट नत्रगा अखोइगी इलीगल इमिग्रेंट सि नतबा अतोपा चामना लेजबा कांबुदा सेंटिमेंट सोपा यावरेबा अखोइदि सोएबा सायबदा अखोइजि मयामना लान सो यावदबा मिनेना थंबिरेबा अदुबो ngasi इबुदौ थांजिंगिदा मोइना क्रॉसिंग जलादि अखोइजु थमोइ सोएबा अखोइ वांगानिंगेबा ai ai ko amain to duna ngasai toan ba to ba mari leina ba furup sing da magi sentiment so ko da po je kai gum narco terrorist amadi illegal immigrant khanari ngai stadi adugi issue je continue na la kane ba maram di kai no hai ganda akoi gi marak sida bad element khara hai tare ko bad element khara adum leine ba masigi lan jibu continue to ba pamba aduga lan akoi gi ngasai gi akoi na honari je kai no akoi di war ne na lode ba se je akoi di war against cookie ne na su lobi de ba akoi di ko akoi di war against illegal immigrant and narco terrorist ne yam clear ne ba se akoi manipur kai hello ya je manipur kai bi aro na akoi ngasi imphal da phamaga jo akoi lauri ba jojampur changba yadra so moine changal laktra jo akoi na lauri je jojampur de leiri ba original oiba indigenous laiminaramba ichinnaujing dugi damak lauri ne ba maitai ne lauri je ko akoi na kapnari ji jo moi gi marakta changakhraba illegal immigrant amadi narco terrorist to kapna ne ba koi di akoi moi common people do mayum jangaga mayum thugai ru na te ba koi di ko seng nai ba ko Imphal Valley manung dagi thokhiba akoi Imphal Valley da hoji kuki
ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯆꯦꯛꯀꯣꯟꯗ ꯂꯩꯔꯤ ꯑꯗꯣ ꯏꯝꯐꯥꯜ ꯚꯦꯂꯤꯗꯤ ꯊꯣꯛꯈꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯡꯈꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏꯅ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯌꯦꯡꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯔꯒ ꯃꯣꯏꯅ ꯚꯦꯀꯦꯠ ꯇꯧꯖꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯦꯛꯁꯆꯦꯟꯖꯁꯨ ꯇꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯒꯥꯗ ꯂꯩꯔꯝꯕꯗꯨꯒ ꯃꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯇꯧꯔꯦꯕ ꯍꯌꯦꯡ ꯁꯤꯆꯨꯋꯦꯁꯟ ꯐꯔꯀꯥꯟꯗ ꯇꯧꯅꯔꯁꯦꯅꯀꯣ ꯑꯗꯨ ꯌꯦꯡꯁꯦ ꯑꯗꯩ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯩꯀꯨ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯊꯣꯛꯑꯒ ꯒꯥꯔꯤ ꯊꯨꯒꯥꯏꯒꯤꯀꯣ ꯅꯤꯡꯁꯤꯡꯕꯤꯌꯣꯕꯀꯣ ꯒꯥꯔꯤ ꯊꯨꯒꯥꯏꯒꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯃꯤ ꯑꯃꯇ ꯁꯣꯛꯈꯤꯕ꯭ꯔꯥꯕ ꯑꯗꯨꯒ ꯏꯚꯟ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨꯐꯥꯎꯗ ꯌꯨꯁꯦꯝꯅ ꯈꯣꯝꯖꯤꯜꯂꯒ ꯁꯦꯀꯦꯟ ꯑꯦꯝ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯐꯥꯎ ꯁꯦꯐ ꯄꯦꯁꯦꯖ ꯄꯤꯔꯒ ꯊꯥꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯔꯣꯜꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯑꯦꯖ ꯑꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯦꯟ ꯕꯤꯔꯦꯟꯁꯤꯡꯕꯨ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦ ꯑꯦꯟ ꯕꯤꯔꯦꯟꯁꯤꯡꯗ ꯄꯦꯟꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩ ꯃꯌꯥꯝꯅꯁꯨ ꯄꯦꯟꯗꯕ ꯂꯩ ꯑꯩꯈꯣꯏꯅꯁꯨ ꯄꯦꯟꯗꯕ ꯂꯩ ꯇꯧꯔꯤꯕꯁꯨꯡ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯆꯍꯤ 3,000 ꯃꯩꯇꯩꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯚꯦꯂꯤꯁꯤꯅ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯗꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ ꯀꯌꯥ ꯉꯥꯛꯂꯛꯄꯁꯦ ꯁꯤꯒꯤ ꯂꯤꯗꯔꯁꯤꯞꯇꯨꯗꯤ ꯃꯩꯇꯩꯅ ꯎꯠꯇꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯁꯤꯅꯅꯦ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯝꯃꯨꯅꯤꯇꯤ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯗꯗꯤ ꯑꯗꯨꯝ ꯗꯤꯃꯥꯟꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯌꯦꯕꯀꯣ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯗꯤꯃꯥꯟꯁꯦ ꯀꯔꯝꯕ ꯐꯨꯔꯨꯞꯅ ꯇꯧꯒꯦꯕ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏꯀꯣ ꯑꯇꯣꯞꯄ ꯐꯨꯔꯨꯞꯇꯤ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯥꯏꯕꯦꯜꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝ ꯑꯩꯈꯣꯏꯗꯤ ꯇ꯭ꯔꯥꯏꯕꯦꯜꯅꯤꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯍꯥꯏꯅ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯍꯦꯛ ꯌꯥꯅꯔꯛꯇ ꯃꯇꯝꯗ ꯑꯇꯣꯞꯄ ꯈꯔꯅ ꯂꯤꯂꯥ ꯌꯦꯡꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯈꯨꯟꯒꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯤꯁꯀ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯒ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯀꯣꯝꯈꯩꯗ ꯅꯣꯏ ꯅꯣꯡꯃꯩ ꯄꯥꯏꯌꯣ ꯑꯗꯨꯒ ꯅꯣꯏ ꯀꯨꯀꯤ ꯃꯁꯦꯟ ꯀꯥꯞꯅꯧ ꯍꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯒꯦꯕ ꯑꯩꯈꯣꯏꯅ ꯇꯔꯥꯎꯗ ꯍꯥꯏꯈꯤꯕ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯕꯥꯇꯣꯟꯒ ꯇꯧꯕꯤꯕ ꯂꯩꯕ꯭ꯔꯕ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯅꯁꯦꯅ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯐꯨꯔꯨꯞ ꯑꯃꯇꯅ ꯐꯤꯂꯔ ꯇꯥꯔꯀꯥꯟꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯑꯃꯇꯅ ꯐꯤꯂꯔ ꯇꯥꯔꯀꯥꯟꯗ ꯈꯠꯅꯒꯨꯝꯁꯦ ꯅꯣꯏ ꯃꯔꯛꯇ ꯂꯩꯅꯔꯤ ꯄꯣꯠꯁꯦ ꯁꯤꯅꯦꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯦꯖꯦꯟꯗꯥꯁꯤꯗ ꯑꯃꯗꯗꯤ ꯐꯖꯅ ꯃꯌꯥꯏꯗ ꯂꯩꯔꯀꯥꯟꯗ ꯁ꯭ꯇꯦꯠꯁꯦ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯐꯨꯔꯨꯞꯅ ꯀꯔꯤ ꯔꯣꯜ ꯂꯧꯔꯤꯒꯦꯕ ꯃꯩꯇꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯦꯅꯤ ꯐꯨꯔꯨꯞꯅ ꯀꯔꯤ ꯔꯣꯜ ꯂꯧꯔꯤꯒꯦꯕ ꯁꯤ ꯑꯩꯅ ꯀꯩꯅꯣꯗ ꯅꯥꯒꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯗ ꯅꯠꯇ꯭ꯔꯒ ꯀꯣꯏꯔꯦꯡꯗ ꯀꯔꯤꯗ ꯍꯧꯔꯨꯕꯩ ꯋꯥ ꯅꯠꯇꯦꯕ ꯑꯩꯅ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯕꯥꯇꯣꯟ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯍꯧꯔꯨꯕꯩ ꯋꯥꯐꯝ ꯅꯠꯇꯦꯕ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯑꯗꯨꯅꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗ ꯂꯥꯟ ꯑꯃ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩꯅꯔꯛ ꯇꯥꯔꯒꯗꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯖꯗꯕ ꯂꯩꯔꯛꯀꯅꯤ ꯂꯥꯟꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏ NSNIMꯅ ꯍꯦꯛ NSNIMꯒꯤ ꯒꯕꯔꯟꯃꯦꯟꯁꯦ ꯁꯤꯅ ꯍꯦꯛ ꯂꯩꯔꯛꯄ ꯃꯇꯝꯗꯒꯤ ꯉꯁꯤꯐꯥꯎ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯅꯅꯦ ꯀ꯭ꯔꯣꯔ ꯄꯤꯔ ꯐꯥꯏꯅꯥꯟꯁ ꯇꯧꯔ ꯂꯥꯛꯑꯕꯅꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯃꯥꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯔ ꯐꯥꯏꯅꯥꯟꯁ ꯇꯧꯔ ꯂꯥꯛꯑꯕꯅꯦ ꯑꯦꯚ꯭ꯔꯤ ꯚꯦꯍꯤꯀꯜ ꯏꯝꯐꯥꯜ ꯆꯪꯉꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯩ ꯄꯩꯁꯥ ꯂꯣꯏ ꯂꯧꯔ ꯃꯣꯏ ꯐꯥꯏꯅꯥꯟꯁ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯅꯕ ꯃꯇꯝꯁꯤꯗ ꯁꯣꯏꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯗꯕꯗꯒꯤ ꯂꯥꯟ ꯀꯜꯂꯤ ꯃꯌꯥꯝ ꯂꯥꯡꯉꯤ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗ ꯁꯣꯏꯗꯅ ꯈꯔ ꯇꯧꯔꯨꯕꯗꯣ ꯀꯁꯇꯃꯔꯤ ꯂꯣꯅ ꯑꯩꯈꯣꯏ ꯀꯁꯇꯃꯔꯤ ꯂꯣꯅ ꯌꯥꯏꯌꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯀꯁꯇꯃꯔꯤ ꯂꯣꯗꯣ ꯉꯥꯛꯑꯒ ꯆꯠꯆꯔꯤꯕ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯦ ꯍꯥꯏꯖꯕꯅꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯅꯀꯣ ꯑꯩꯅ ꯅꯥꯒꯥ ꯑꯣꯐꯦꯟ ꯇꯧꯕ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯇꯧꯅꯔꯛꯀꯅꯤ ꯑꯣꯐꯦꯟ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯆꯥꯎꯈ꯭ꯔꯕ ꯐꯨꯔꯨꯞ ꯅꯥꯒꯥ ꯐꯨꯔꯨꯞꯅꯤ ꯒꯨꯗ ꯋꯤꯜꯗ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯈꯟꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯨ ꯑꯣꯕꯖꯥꯔቭ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯟꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯅ ꯉꯁꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯦ ꯃꯁꯤ ꯂꯧꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯔꯝꯗ꯭ꯔꯒꯗꯤ ꯅꯥꯒꯥꯒꯤ ꯈꯨꯟ ꯀꯌꯥ ꯃꯥꯡꯈꯤꯕ ꯖꯒꯥ ꯃꯌꯥꯝ ꯅꯥꯒꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯍꯥꯟꯅ ꯅꯥꯒꯥ ꯇꯥꯔꯝꯃꯤꯅꯤ ꯃꯇꯝꯗꯨꯗꯀꯣ ꯊꯥꯏꯅ ꯅꯥꯒꯥ 1990ꯒꯤ ꯂꯥꯟꯗ ꯇꯥꯃꯣꯒꯤ ꯅꯥꯒꯥ ꯂꯩꯔꯝꯃꯤꯅꯤ ꯃꯈꯣꯏꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯀꯩꯅꯣꯅ ꯗ꯭ꯔꯒꯀꯤ ꯀꯥꯔꯇꯦꯜꯁꯤꯡꯁꯤꯅ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯔꯦꯁꯤ ꯑꯣꯀꯨꯄꯥꯏ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯗ ꯇꯧꯔꯛꯄ ꯃꯑꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯈꯤꯗꯦꯕ ꯉꯁꯤ ꯃꯩꯇꯩꯁꯨ ꯆꯪꯕ ꯉꯝꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥꯁꯦ ꯂꯝꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯕ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝ ꯃꯥꯏꯅꯔꯂꯤ ꯇꯧꯔꯛꯄ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ CSO ꯃꯁꯦꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ CSO ꯃꯁꯦꯟ ꯑꯗꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯈꯨꯟ ꯂꯣꯟꯅꯕ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡꯁꯦ ꯂꯩꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯒ ꯀꯣꯔ ꯑꯦꯖꯦꯟꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯏꯁꯨ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ
अनौब प्रॉब्लम अमा है तारे को अखोगी नागा इचिनाव सिंग अखोई का पुन्ना नुक्सिनाने लेमिनरिबा अखोई रोंगमईबु ओइरे अदगी जयरोंगीबु ओइरे अखोई इम्फाल मनुंगदा अदगी बिसेमपुरदा कइदा लेमिनरिबिसिदा खुनगा निंगथौगा लेकाइगा वारी सानाबा याबदुदा ngसाइगी मथक्ता फम्मिबा अखोइना कनोगी कयानी को अखोइना मखोइदा अनौब वखलोन अमा है तारे को इग्नाइट तौसनबई मोंगदा तौबुसे सिदी खरा फत्तबरायना आई सुमाइन नमजगे अदुगा ngसाइगी अखोइना नागा इचिनाव सिंगदा अपील तौनिंगबदी होजिंग मतमने सिगी सुमलान सुमनुवाइना दबा सुयाम चावबा खनाबसे सही ता कुन खुदिंगी थो लेबा याब नतेबा सिगी खनरिबा मनुंगसिदा होजि अखोइ जस्टिफाई तौसेबा मैतैजने लालेन खले मोइना लाले हागदि अखोइ मैतैजने क्याम लाले अखोइना खनरिजिदि अखोइना साउनरिजिदि कुकी यमतगा अखोइ कुकी की खुंद लेजबा इचम जंब कुकी अखोइ कनाम खनब नतेबा अखोइ दि जस्ट एंड जस्ट नार्को टेररिस्ट एंड अखोइ इलीगल इमिग्रेंट्स है सिगे मणिपुर दगी मरु थंग मरा फंग मुथलगा अखोइ मैम पुन्ना नुक्सी चानाना हानागुमना लेमिनबा हाइबसे फुरुप खुदिंगमगना अखोइगी ngसाइगी मणिपुर दो खुनगाइब खुदिंगमगना पाममगनेबा अखोइना काखल कनबा नतेबा चंगा कोका तौनबदगी ngसाइगी चगोती सानबा हाइतारेन को याम फसदा वाइदा को मीडिया बुदी वरे ngaपीने अदुबो ngसाइगी अदुगुम पोतुदगिनेबा अदुना फुरुप तोपसिंगनसु आइडेंटिफाई तौबियोबा अखोइना खनरिसे मणिपुरदा कयगुम मी अतोपा मैतै नतबा अतोपा अमदा लेबि यारोयना मैतैसिना हाइगिबा लेबरा बेली मनुंगदा मैतैगी मैतैना लम योथोपाना ख्वाइदगी याम लेगिबा फुरुपसिंगजे कनानो अखोइना करंबा अतोपा मरोन लोनबा अतोपा धर्म चप मी अमदा करंबा अटैक तौगिबा ले करी मतंग दे मैतै मैम क्रिस्टियनिटी चलगा लेरी लेकाइनगा यामना कयानी को क्रिस्टियनिटी दो अखोइ एक्सेप्ट तौवेसि गाइनगा लेकाइनगा तांथोगिबा खोतोगिबा लेबजाला अदुगुंबा लेरमगदी मदु आदि कयानी को अखोइसे याम फत्तबा जातिनेना खनबे है अदुबो 3000 years हेनबा मसागी मयक लेबा मसागी मजाती लेबा कल्चर लेबा जाति मोइना को अदुगुंबा नीति नियम द चटकदबा मैतै दि नते अदुना सागी आई वाखनदि नागा इसिनाव सिंगना लान याबियो हाइसु नते अखोइना तराउदा कोइरेंगदा अदिगी एनी फुरुबम द अखोइना चंगजल ओला अखोइ खनमिनजि हाइब नते अदुबो मैतैना तौसे नो येंबियो अदुगा अखोइना अखोइगी मरकसिदा को नार्को टेररिस्ट अमदि अखोइगी कनो इलीगल इमिग्रेंट्स से लौथोकमिनबदा अखोइ मतेंग पांगनासि अदुगा मणिपुर आई लमजे पुन्ना लेमिनबा याबा अखोइना उखुल चपे याबा उखुलनजु इम्फाल लाखपा याबा थौबाल लेबा याबा अदुगुंबा नुक्सी चानाना लेमिनबा याबा खुनाइदो अदु सेमजे हाइबे वानेबा सिदा नेगेटिव एजेंडा जे पुथोक्तबना हेना याम फानेना अदुमाइना आई अदुबाइन थमजगे।